Irang asigi namada kudong sabalo bugi mahuta political gi khena batham dana punsilaga yekna bana kanano marupna kanano haiba masak khangdoktuna amatoina lepminaraba matam data lamdamasida ingtapa purakpa ngamgani haina Manipur gi Chief Minister N Virena phongdokrai State ki thakta Manipur gi Governor yauna ngasi numinungba matung Imphal gi Bir Tikendrajit Park ta pangtokhiba athauba singbu ikai khumnabagi thoramga mari lenena Chief Minister na phongdokhibada Kumzali Singam Sanipan Marifudra Mathoigi August 6 ngasigi BT Park haina khangnariba faidavung hariba lampa asida athauba ani Thangal General amadi Bir Tikendrajit pu fasi tawduna hatkhi ngasigi numit asina aikhoida anuba wakholon anuba asama piri Kumzali Singani kunhumdoigi May 3 dage thoningdaba thawdok thokduna mioi kya lanjenari aduga mamal yamlaba thawai kya mangkhrai Center na awaba ase haksina lawduna mateng kya pangbasu leptre Hanagi tangdu laitaba lamdam adugi saktam tamna hanjilakle aikhoi masal punsilaga amatoibagi lingjel makada sahisa kyadagi nungsi sanana lairaklaba isilina upumba amato oina saminase hojik tholiba irang ase yamna ingna signa loisinaba tare tara thona khallaga thabak tawminase lamdam asige masing yamba phurup ama oiragasu matam kya aikhoina warga lakle matam kharadi wamina khisi yegnaba amadi marup masak khangsi haiki Ilaiba ilamdam haibasigi henbai koi leite imalaiba kaisi adunai koi nungsi haidana pami haidana madugi sangadaba sangoidaba tawgadaba tawroidaba masi tare tara thongai koi khanaraga thabuk tomina masang emotion man tharbe koi thabuk tobo matamda asoiba kaya thonindaba kaya thokiba buarina sakini anu jithoiba samesa country gase koi yamna peaceful means sama sinarkanda koi Uning Khathaba, Ingdaba, I majority community ni, Matam Gayawan, I support of Belay, Nashi Shoki Matam Kara, support Tori, Tauki Basutai, Malabaki, Tumasaton, Kandam Honada, the Madumana, Ekoi, Yegna Badaki, Kiri and Obusulani, Yema Masakangadai, Marup Masakangadai, Madugana, when essentially, when a serious struggle is my partner. Vada August 6 ase Manipur gi unity yamna maroiba numit amani numit asida lamdam masibu mikha pomna pamdaba Bir Tikendrajit amadi Thangal General anibo fansi tawduna hatkiba masida natana lebak ningba athoba kya masu British ke loilam lainga ki sumnam sasan gi mayukta lan hoduna athoba kya thawaina pontha oiki athoba singbu ningsing bai basi aikhoi gi thaudang ni haina phongdokhi मेरे बहनों भाइयों निश्चित रूप से ये यही चाहते थे कि ऐसा भारत जो तेजी से बढ़ रहा है उस आगे बढ़ने में हमारा जो भी योगदान हो सकता है हमें सुनिश्चित करना चाहिए। आज का दिन हमें संकल्प दिलाने का दिन है, संकल्प लेने का दिन है। जिस सुंदर भारत के लिए, स्वावलंबी भारत के लिए इन्होंने अपना बलिदान किया, हम सब आज के दिन संकल्प लें, इनके बलिदान को निरर्थक नहीं जाने देंगे। हमें देश की मजबूती में मेरा जो योगदान होगा हम सुनिश्चित करेंगे। मैं 1891 में इंग्लो बंगाली मणिपुर युद्ध के विभिन्न मोर्चों पर मणिपुरियों की वीरतापूर्ण कृत्यों की याद दिलाते हैं, जिसने दुनिया को दिखाया कि मणिपुरियों में अपनी मातृभूमि के खातिर शक्तिशाली ब्रिटिश साम्राज्य को चुनौती देने का दृढ़ साहस है। वर्तमान पीढ़ी को इस दिन को मनाते हुए मणिपुर के वीर पूर्वजों को अपनी श्रद्धांजलि देने के साथ साथ हमें अपनी मातृभूमि के लिए समर्पण के साथ काम करने की अपनी प्रतिज्ञा को दोहराना चाहिए। यही निवेदन करते हुए मैं अपनी वाणी को पूरा करता हूँ। आगनचरी।